आरामाई न्यूज गुवाहाटी मणिपुरी पाउ ताबिरबसिंगबु इहान हानबमक्तदा चिंगांगबम सुजित्रा रानीना खुरुमजरी हौजिंग असिगी समलपा मरिबा पाउसिंग लोबिरसे ngase Assam Manipuri Muslim Youth Front AMIF ki session English ani kun kulhumdoi faubagi anoba Central Executive Council semkre ayuki pung taramathoi mukta abada Kasar Khoroi Kandi gi Warak Valley Senior Secondary School da pangthokiba General Body Mifamna yanaraba matung President oina Jamir Ahmed Chowdhury Vice President oina Sadak Ahmed Chowdhury amasung Rehanuddin General Secretary oina Jia ur Rahman Mufti Information and Publicity Secretary oina Siraz Uddin Loyan पुन्ना मियोई तराहुमदोइना साबा एग्जीक्यूटिव बॉडी अमसु सेमखी चीफ एडवाइजर ओइना अहमद चौधरी अब्दुल हमीद अमदी नजरुल इस्लाम बुखनखी लोइनना इमालोन मणिपुरी गिदमक चंगसिलिबा वकत खुंजंगसिंग असिबु मपुंग फाना सौगतपा हाइनसु ngasi आमिफना वारेप लौख्रे आसाम मणिपुरी लोन कन्ननबा माइफाना चथरकपा खुंजंगी मरफुहुमदोई सुबा अवेयरनेस कैंपेन कासारगी साउथ बासकांदीदा आमिफ अंजमने उलेमा ई मणिपुरी आसाम ऑल आसाम मणिपुरी मुस्लिम स्टूडेंट्स यूनियन अमदी ऑल आसाम मणिपुरी मुस्लिम मेरापाइबिना पुन्ना सिंधुना पांगथोखरे मिफम असिदा अब्दुल कादिर अहमद चौधरी अब्दुल हमीद जामिर अहमद चौधरी जिया उर रहमान सेराम हेराजिद अमदी बिजानंदन चिंगबना दाइस फमखी अहमद चौधरी ना अखोई नोम नोमगी छोथरकलबा जाति अमा ओइरकलिबासी अखोई लिंगजेल मानदबदगिनी हौजिक्ति लिंगजेल मानबा अमा यामनमक मथौ तारे हाइखी लोइनना मणिपुरी लोनबो आसाम लेंगाकी एसोसिएट ऑफिशियल लोन ओइद्रिबा फाउबा खोंजंग निंगहनबा लेतना चंगसिनबा हाइनसु मिफम असिना अमतो ओइना वारेप लौखी ngasisu indigenous manipuri people hailakandi assam na sinduna nongmagi leptana chatharakliba assam lenga ki 3 language formula bu yaningdaba phongdoktuna jaribon gi kha jaribon dholai molai da postcard campaign tawkhre nandaibam kumar dhon konsam robindro kuber nandaibam ongbi lakhimai amasung kayan paibam ranjana daisa phongkhibam him asida thangjam manilal amadi laurembam joykantana wangangki नोंथांग लेमा बोन तारापुर कसार आसामना ngasi बोन तारापुर हाई स्कूल की महिसंगदा लुबसिगी प्रेसिडेंट हाउरोंगबम बिमोल सिंहाना मिफम मपु ओइदुना निपान सुबा फेलिसिटेशन की प्रोग्राम अमा पांगथोखरे बोन तारापुर खुंगंग खक्तगी ओइना इंग्लिश सिंगनी कुनगी SSLC परीक्षादा फर्स्ट डिवीजन द पास तौरखिबा महिरोई 15 अमदी हायर सेकेंडरी एग्जाम दा फर्स्ट डिवीजन द पास तौरखिबा महिरोई 9 पुन्ना महिरोई कुनमरी दा सर्टिफिकेट का लोइनना अतै मना मथुम कयासु पीदुना महिरोई सिंगी पुकनिंग वाकल थोगतखी लोइनना इंग्लिश सिंगनी कुनगी SSLC एग्जाम दा मणिपुरी MIL सब्जेक्ट दा हाईएस्ट मार्क फंगलखिबी बासकांदी हाई स्कूल रानीपुर की महिरोई वाई तनुश्री देवी दा 3 सुबा हाउरोंगबम बीरेंद्र सिंह मेमोरियल अवार्ड ओइना लुपाली सिंह अनि सर्टिफिकेट अमा अमदी अतै मना मथुम कयासु पीदुना पुकनिंग वाकल थोगतपिखी मिथुंगलेन ओइखिबा आरामबम नंदबाबू रिटायर्ड ACS ना मैरा चुखतुना हौदोखिबा थोरम असिदा लोइतोंगबम दोरेंद्रजित ना तरामना ओकपगी वारोल पीखी सेक्रेटरी लाइश्रम बिमोलना थोरम असिगी नुंगी इचेल पाथोखी साइखोम कोमलाकांता सिनाम मेंजोर NG नवानी अमदी M गुणवती न चिंगबना वांगांखी वांगांलोई सिंगना पुंसीदा करमना माई पाकदगे हाइबगी मतांगदा मखल मथेलगी ओइबा पक्ता कयासु तिल्लिबा महिरोई सिंगदा पीखी आसाम की आईना थिंख्रबा लालहोलो परेश बरुआ की अल्फा आईना चाइनादा लेदुना इंडिया की मायोक्ता थबक तौरी हाइना सेंटर न ट्रिब्यूनल दा हाइख्रे कोर्ट पिखतखिबा एफिडेविट अमदा लूप असिगी कमांडर इन चीफ परेश बरुआना हौजिक चाइना की यूनान प्रोविंस की यूनी दा लेरगा इंडिया की मनुंगदा आइन कायबा थोंग क्या चथरी हाइरी लालौलुबसिगी सैगांग डिवीजन द लेबा तोखाई तोखाइबा कैंप निपान की मतंग लोइदना मफम असिदा NACN के मतेंग लौदना अल्फा आइन लेरिबनी हाइनसु एफिडेविट असिदा पल्ली हंदकता आसाम दा सिटीजनशिप अमेंडमेंट बिल कैप की इहौ सागतपदसु अल्फाना इंसिनबा कया याउखी हाइरी IT एक्सपर्ट क्या नौना पुसिंदुना साइबर ग मरी लेनबा टेक्निकल की ओइबा थबकसिंगदसु अयेत पपीननबा होटनरी हाइना सेंटर की एफिडेविट असिदा मखाताना पनखी नाकल अमरोमदा ngasi ayuk chawrangna pung 8:04 निफुमुक ताबदा अरुणाचल प्रदेश की मनुंग चना चांगलांग डिस्ट्रिक्ट ता अल्फा आईनी चिंगनबा सिंगी एम्ब्यूस ता 18 सुबा AR गी पर्सनल अमा सीख्रे अदुगा अमना यामना अरुबा फिबमदा लाइकनरी थौदोग असिदा NACN की कांगबुगी खुदसु यावरंबा याई हाइना चिंगनबा फोंदोकनरकली
All Assam Motor Transport Association Amtana bus bhara hengatnanabagi dabi tauraduna hayeng ningthaukaban numittagi Assamda matam kaktana chakaban kaukre. COVID pandemic amadi lockdown namaram oiduna makhoina thengnakiba crisis kayada midyeng thamlaga khongjang asi changsinbani haina Amtana hairakli. Leingakna tangai fadana changba tongan ba potlamsingi mamal hengatkre. Petrol amadi diesel gi mamal su hengathankre. Adubo bus bhara hengatlu haibada tabidaba Taibidaduna lakli haina loop asina lengaki mathakta maral kya susiki. Chaidagasida Assam gi Transport Minister Chandramohan Patwari na hayengdagi hogodoriba strike asi handokpinaba haizaki bagaloinana lakliba leibak pokpa numitta maikai anigi phaminaduna makhoigi taliba dabi singi matangda khananainabasu khanghankre. Nakalamaromda chakaban asida miyeng thamlaga lengaknasu micham miyam wadanabagidamak Guwahati da Ayuki pung taruk tagina numidang pung tara fauba bus service pinanaba ASTC gi bus chelhangani lauthokre. Guwahati tanatana Assam gi Kachin Koya thungna chathok chasinda khudong chananaba ASTC gi bus service lehangani hairi. Ngasi World Maitai Convention gi ani suba mapok kumon thoram Imphal East ki manung chana laiba Nongpok Sanjetbam Langel Village ki meeting hall da pangthokre. World Maitai Convention ki President Haikruzam Navashyamna mifam mapu Potsangbam Sonamani Singh Senior SP na athoiba mithung oiduna pangthokiba mifam asida saknairaba aiba Saratchan Thiam International Designer Robert Naurem Apunba Lamjing Loop haibadi all gi President Laitunjam Dilip na chingba yauna miyoi kyana wangangki. Mifam asida World Maitai Convention Manipur Chapter gi President oina Dr. Puyam Rakesh amadi General Secretary oina KH Sorjitpu khanki. COVID namaram oiduna Manipur Press Club ki thabak thoram matam khara leptuna lerakhiba adu state lengak na thokiba order gi matungina lakliba October gi tang 15 dagi hanagumna hangduna thabak thoram sing tawba yaragani. Manipur Press Club ki hall waiduna program tawba matamdasu Press Club ki chatna kanglon sing amadi amzuna COVID tagi ngakthoknaba semba SOP sing ngakna chatpinabasu amzu gi maikai dagi haizarakli. RK Maipaksna Memorial Trust na chahi khudingi paumising da piduna lagliba RK Maipaksna Journalist Fellowship handak chahi gi haibadi Englishingani kungi oina sana laibak pauche gi paumi Ngangom Suraj Kumar Singh da piragani lauthokre. Ngangom Suraj Kumar na chahi ama fellow oina leiringai da trust asina tha khudingi lupalising ahum pigani loinana trust asina hanana lepthoktuna leiraba hiram tarukta thizin humjinduna yamdrabada tha amada feature article amadi news story ani phonggadabane. Fellowship asi laklibo October gi tang 13 da RK Maipaksna gi marfutara taruk suba mapok kumon thoramda piragani. COVID pandemic manungda miyoiba khunai gi damak chongthoktuna hotnabikhiba humanitarian singda ICAN Foundation Joypur na piba Humanitarian Excellence Award ki minglaw thorakpada Manipur dagi social amadi cultural activist Rakesh Naurem loinana Ningombam Rani Bala leima yaurakle. Rakesh Naurem Thoubal district ki Tentha Khongbal dagi ni mahak aiba amasune aduga Ningombam Rani Bala na Imphal East ki manung chana Khongman Jontu dagi ni. Kamzom district ki manung channa Kumram village ki ngasi pangthokibya UPSC gi exam thagadaba Sosim Kaising koba candidate amabu Rayotang Ukhrul gi local authority na yamna thina phuibagi thodok ama thokre. Sosim Kaising na mahakaloina ba UPSC exam thagadaba candidate amagaloina na Imphal da exam asi thaba chatnanabagi damak Rayotang da leiba local authority dagi travel pass loba chatpada pass asigi mamal lupa yankhaini hairakpadagi mahairoi ani asina enquiry tawduna makhoidi mahairoi ne pass fee lobi daba yai hairubadagi maikai ani gi marakta ningai sangdana rakhi amadi tungda locality gi action committee na sosimbu puduna chatkhraga phibam thina phuraga thadok pirakhi haina manaw nupana media da phongdorakre. Sosim hauzi district hospital da oxygen panduna kanna laying chathari. Assam dangasi COVID-19 gi anova positive case chatret ka yankai taruk phangkibaga loinana Assam da COVID-19 gi apunba confirm case masing lakamaga lising marfu taruk chani yokre lising kuntra mariga chatruk humbudra mangana active oiri ngasi su Assam da miyoi tara mari COVID number moiduna laikhidabaga loinana apunba laikhidabagi masing chatret ka nifumapan yokre.
Panba yai awang nongpokta COVID na khwaidagi sokhaliba state Assamni amadi ani subada lariba Tripurada ngasi COVID-19 gi anogba positive case chahumga kunithoi phangkibaga loinana apunba confirm case masing lising kuntaruk ka chanipan humdrama thoi yokre lising manga ga chamaga humdrama thoina active oire ngasi su Tripurada mioi mari COVID na maram oiduna laikhidabaga loinana apunba laikhidabagi masing chaniga marfutara yokre ahum subada lariba Manipurda ngasi anoba positive case chani subna taruk phangkibaga loinana apunba confirm case masing lising tarama thoiga chanipan yankai manga yokre lising ani ga chonga humdra tarukna active oiri ngasi Manipurda mioi ahum COVID na maram oiduna laikhidabaga loinana apunba laikhidabagi masing humdra mari yokre Mari subada lariba Arunachal Pradesh ta apunba confirm case masing lising taraga chamri kunmatho yokre lising ahum subna taramangana active oiri laikhidabagi masing tarani pane manga subada lariba Meghalaya da apunba confirm case masing lising taruk ka chamri yankai taruk yokre lising ani subna marfuhum doina active oiri laikhidabagi masing itha thajadana Meghalaya da yankai mari yokre Nagaland da apunba confirm case masing lising taruk ka chamri kumapani lising amaga chamaga yankaina active oiri laikhidabagi masing tarani thoini Sikkim da apunba confirm case masing lising ahum subna yankai yokre chatruka nifuna active oiri Sikkim dasu itha thajadana COVID number moiduna laikhidabagi masing nifuhum do yokre amadi aroibada lairiba Mizoram da ngasi anoba positive case tarataret phangkibaga loinana apunba confirm case masing lising aniga chamaga kun yokre chahumga nifuni pana active oiri amadi laikhidaba amata yaudri India da ngasi gi oina COVID-19 gi anoba positive case hojik fawda lising yankai humdoi ga chani yankai nipan phangkre masida state tarataruk ki report watli total positive case masing na lakh humputaruk ka Dasmik sino amani total active case masing na lakh mapan dasmik mari tarukni total death na lakh amaga lising ani chani ga yankai nipan yokre ngasi gi oina India da hojik fawda COVID na maram oiduna punna mioi chamri ga nifu taruk laikhidabagi paw lakli India da state singi manung da COVID na khwaidagi sokhaliba state ahanbada Maharashtra ni ani subada Andhra Pradesh ahum subada Karnataka mari subada Tamil Nadu ni amadi awang nongpokta khwaidagi sokliba Assam India gi oina tarani thoi soba position da leidi aroibada atoba pausing da India gi state singna magi state language pu chakhot hanabagi pandam da thorang khaya paikhat narakli masigi khudam amoina Gujarat High Court na maroiba judgment ama numit khudingi Gujarati lon da court ki masagi website ta upload tongnabagi warep lokre asigumba top makhal gi thorang ase Mahatma Gandhi gi mapok numit haukibo October gi tang ani dagi launch tawba haukibani Delhi gi school khudima COVID pandemic ta midiang thamlaga laklibo October gi tang 38 phawba hangkhiroi haina state lengak na lauthokre panbayai Delhi lengak na hanadi national capital asida lariba school sing October gi tang manga phawbadang thingani haina lauthokibani panbayai Kendra lengak na unlock 5 lauthokladuna tha sigi tang 15 gi matungdagi tangkak naina school sing hangdokpagi wafam state amadi union territory masana launanaba haikrabani Bihar da opposition gi Grand Alliance ta natana ruling NDA partners singi marakta su assembly mikhal gi seat yanaba purakre state assembly gi seat chaniga nifum doi lairiba se tangkhai yanaba BJP amadi Janata Dal United ki marakta yanakre formula sigi matungina BJP na makoina phangliba seat kota adudagi Lok Janashakti Party habadi LJP gi saruk khaidokpa aduga JDU gi na hanadagi CM oiramba Jitan Ram Majhina luchingba Hindustan Awam Morcha samna HAM gi saruk khaidokpa asini panbayai RJD amadi Congress na luchingba Grand Alliance thadoklaga HAM habadi Hindustani Awam Morcha na Janata Dal Yuga khusamnakhibani Hojik thengna phangba pawamagi matungina pangthokadoriba Bihar Assembly gi mikhalda LJP mathanta mikhal thengnagani lauthokre wakhal amadi midyeng khenaba maramna JDU ga alliance oiduna mikhal thengnaba ngamloi haina party asina hairakli LJP gi president oriba Chirag Paswan na
चेयर लौदुना फंखिबा पार्टी की पार्लियामेंट्री बोर्ड मीटिंग दा मतोमता मिखल थेंगनबगी वारेप असी लौखिबने लोइनना नेशनल लेवल ददी बीजेपी गा यामना नक्सिनना मरी लेनै लोइनना पार्टी असिगा मोद खेनब लेते हाइनसु एलजेपी ना थादोरकपा चिरोल अमना मखाताना फोंदोरखी इंडिया की यूनियन हेल्थ मिनिस्टर डॉक्टर हर्षवर्धन मथंग चही हाबदी इंग लिसिंग अनि कुनमाथोय की जुलाई था फावगी मनुंगददी लेबाग असिदा कोविड वैक्सीन की डोज क्रोर निफुदगिना क्रोर यांखै फावगी मनुंगदा रेडी ओइरगनी लाउथोखरे इम्यूनाइजेशन प्रोग्राम की अहानब तांक की मखादा अहल अंगांग को मोर्बिडिटीज अमदी प्रोफेशनल सिंग चौराकना क्रोर कुंदगिना कुनमंगा फावग कोनबा ngमगनी हाइखिबगा लोइनना चटलिबा थासिगी अरोइबा सरुक फावबगी मनुंगदा स्टेट अमदी यूनियन टेरिटरी सिंगदा कोविड वैक्सीन थागदबा प्रायोरिटी पॉपुलेशन ग्रुप की लिस्ट पिखलकनबसु मिनिस्टर असिना हाइरखरे लोइनना चाइनीज वैक्सीन कंपनी सिनोवेक बायोटेकना लेबागसिगी कोविड वैक्सीन फेज 3 क्लिनिकल ट्रायल की दमक बांग्लादेश पु को फाइनेंस तौननबा हाइरखरे पनबयाई चाइनीज कंपनी असिदा फेज 3 की ह्यूमन ट्रायल चथनबगी परमिशन था अमगी ममांगदा पीखरबने ngasi gi oinadi arambai news guwahati da manipuri pau sandok chaba matang ista loisinjaba ga loinana amukasу hanna khurumjari।